Manipuri loan ase classical language ohenaba lengana angamba thakta honari haida Home Minister Govindas Konthokjamna phongdokre wafam ase state ki thakta pangthokpa kuntraga manga suba Manipuri language day gi thorum mahakna phongdokibane Manipuri language day state level celebration committee da JN Manipur Dance Academy ga khusam narga se academy asigi auditorium da pangthokiba thorum aduga mari leidana Home Minister Govindas Konthokjamna hai loan na aikhoi gi saktam amade aikhoi gi civilization taklibane loan ama leiba haibase khunai adugi lamdam adugi saktam takpaga loinana karamba matamdagi khunai adu haurakibano haibadu khanglibane aikhoina aikhoigi mapung faba loan amade mayek leirambagi damak chawthokchaba fawbe aikhoigi loan amade mayek ase atopa singdagi lauduna semba nate aikhoigi loan ase top amane Manipuri loan ase kumja 1954 nithoigi ngasigi numit August 10 asida Indian Constitution ge 9 suba schedule da chankibane loan ase 9 suba schedule da chankre haiduna adumuk leithokpa yade aikhoigi loan amadi mayak ase aikhoina chawkhatnaba hotnaba tangai fade aikhoigi loan ase classical language ama oinaba lengang akanamong na honare Manipuri loan ase lamdam asigi tongan ba kanglu furup singi phauna loan ama oibana lamdam asida khunda minariba furup sina Manipuri loan ase yaba chumi haina mangna makha takhi ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯤ ꯑꯦꯚ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯑꯦꯛꯁꯦꯞ ꯇꯧꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯍꯥꯎ ꯗ ꯑꯗꯔ ꯁ꯭ꯇꯦꯠꯁ ꯑꯥꯔ ꯇ꯭ꯔꯥꯏꯡ ꯇꯨ ꯄ꯭ꯔꯣꯃꯣꯠ ꯗꯤꯌꯔ ꯑꯣꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯕ ꯏꯠ ꯁꯨꯗ ꯅꯣꯠ ꯕꯤ ꯂꯦꯐ ꯑꯣꯟꯂꯤ ꯇꯨ ꯗ ꯒꯚꯔꯟꯃꯦꯟट Government na recognize tauba mayamdana policy amda bu semba orasu adigi welfare program amada paikhatpagi bu orasu any development program ama paikhalakada bu oragasu any community sing se left out to hodana ba bibiba proposal ni haidana ai thamjaningi emotion da sataba reason amasum fact da akoi base tawraga chatpa oiragadi akoi se leiriba confusion oiriba potna maksing se akoi loina resolve tawba ngambani State song Sana Laibak Manipur for Peace, Unity and Integrity. Haiba thimna pangthokiba thoram aduga mari leidana lamdam asiga saknairaba filmmaker amade music composer Aribam Sam Sarmana hai. Sana Laibak Manipur haiba state song ase top amane. Isai asiga sahek saida ase malemgi atom mafam amata da leiroi. Isai ase laibak ningbagi machal suna yawba. Lamdam asigi leihawga yamna chunaba Manipur emotional idea da sagatpa isai ne. Isai ase Basaspati Mayum Jayanta Kumar Sarmana iba amade mak masana surpan kibe isai ni haina magna makha takhi emotional basis sama Manipur ki emotional atung apun ba Manipur ki idea sila Manipur emotional idea ma emotional feeling ma sagat pi ba bra angang sina sapakan da kanbui aina ukhol ki angang sina makoina juta daga phong ba kan da anu bu chu ki ang pan phaji makoina na phaji sangning mong na saksano sanale ba chumila le khutem te darkari te sanale ba sa ba kan da if makoina matam darkari mo feeling sila abdi emotional feeling ma kapangambra yang kena jente ibani je ayam mamatam ni jente isai mai iraga ina sulpan jodi isai mai yang sulpan mangakari isai mai sida amayauri magi feeling ya malu magi pulse mayauri madakal mapha ngamradi isai success ogai ngasigi thoram aduda Home Minister Govindas Konthokjam lamsang AC ki MLA Sorokhaibam Ranjen Tangthabal AC ki MLA Karam Shyam Lamdam asiga saknairaba filmmaker amadi music composer Aribam Sam Sarma amadi Hanigi Union Minister Dr. R.K. Ranjana mathang sina chief guest of honor special guest amadi president oina saruk yakhe